ngasi phongbachi phongdagi mapalamda thokpa thawdo wathok maru oiba content khara khatang lokhatjaraga mayamda share tawjage Russia gi saknairaba opposition blogger furambadagi hospital laikanari Russia gi masaknairaba opposition blogger Yegor Zhukov Moscow masak khangdaba miyoisingna furambadagi hospital pukhatuna laikanari haina official source amana phongdokhre police ne attack satharam kiba thawdo aduga mari lainana criminal investigation chathaba hokre makpu support tawriba kangbu singna furambadagi mamai mamit soklaga Yegor Zhukov ki saktamadu Facebook ki post thagalakli numaijing numita Moscow da liba mahaki manak nakpa mayum gi mafam amada attack adu satharakibane hauji masagi sai kungunuthi suruba Zhukov December thada extremism da insinbagi thawonga mari lainana sahi ahum gi oina suspend jail tam pikibane mahakna investigator singda phongdokhibada masak khangdaba miyoy anina Rasukin Street attack satharambadagi aso apanangki Kremlin gi spokesman Dmitry Peskov na haikibadana police na attack adugi matangda investigation sathari loinana thawdo aduda mara lairaba miyoy sing adu masak khangdolaga ain gi matung ina pifam tokpa dandi pigani hairi Yegor Zhukov Russia gi radio da su political commentator amasu oiribani mahak mamangi sahi August thada Moscow gi council gi election da independent amadi opposition candidate yahon khidabagi mayokta protest tobagi khongjang changchilubadagi phakibani numaijing numita Zhukov na mahaki YouTube channel amada haikibada Moscow gi masak nairaba higher school economics ki cinema da master course ama loisinana ba hotnabada mahakpu reject tarakhi masi maru oina ahanbada yaramlaba matungda political activities ka mari lainana reject adu tarakhibane Kremlin gi spokesman haikibada mahak Russia gi maming salaba president Putin gi mayokta leiba campaigner oiriba Alexei Navalny da hu pizaduna attack tokhibagi thawongbu yaningdabu utlibane Alexei Navalny president Putin gi mayokta akan mawongda criticize tawribane Navalny bu intensive care unit ta laiduna Germany gi hospital amada coma da laikatnaribane Germany na di Russia bu Navalny da hu pizabagi matangla singnaba lairibasi mayek sengna khangdoknaba thijin humjinnabagi thabak sathanaba khangankhre ngasidagi numit mapanni gi mamangda Navalny Russia dagi Germany da leiba hospital amada puduna laikatnaduna lairi adum oinamak mahakoma da leiba oibena tambangamdaba phibam amada su lairi Alexei Navalny gi supporter singnadi Siberia gi Tomsk leiba airport amagi kaifeda sa thakiba matamna hu adu hapsin kiba oigani haibigi sena thajaba lei Russia ga lainariba mari asigi matangda Germany gi foreign minister Heiko Maas na haikibada Alexei Navalny gi thawdo asigi mari lainana laibak ani gi marakta lainariba mari desu akaiba thulakpa yai hairi Germany na Russia gi mathakta sanction thamlakpaga loinana laibak masel gi oina lainariba mari akaiba thulakpa yabagi wofam su panki na pawsna makhatana phongdorakli atopa yamna ngakninga oiba masum yamni mi paiba maruiba paw amanamu tumduna Leibi Nupi amagi Hakchang Manungdagi phut mari sangba lin ama Laothokhr yamna ngakpa amadi amuk phawba thokhidriba yamna kiningai oiraba thawdo ama oina nupi amana tumduna leiringai matamda machindagi phit mari sangba lin ama masa manungda sangkhre hairi lin aduna nupi adugi masa manungda sangkhriba matung lin adu sor honba ngamdana sikhre hairi adubu nupi adugi respiratory drain da lin adu panduna laikibani hairi source ki matung ina hairi ba angakpa amadi kiningai oiraba thawdo asi Russia gi Dagestan area gi Levasi hairi ba village adu da thokhibani hairi report ki matung ina nupi aduna mahaki masa manung na kariguma posak ama sangkhre haiduna singnabadagi nupi adu khudakta hospital satki nupi aduna doctor da maki masa manung na kariguma posak ama sangsinduna panduna leibadongna tawi haiduna doctor da tamkhibane Doctor na nupi adugi masadu check tawba matamda respiratory drain da lin ama panduna leiba thengnaki hairi doctor na nupi aduda anaba phawduna ba hidak tharaba matung yamna siksina nupi adugi makhanau manungdagi lin adu laothokpa ngamkhibane nupi adugi masa manungda panduna leikiba lin adu phut mari sanglamgani haibasi khan khide adubu nupi adugi masadagi doctor aduna lin adubu makhanau-dagi laothoklaba matamdari akiba phawki hairi Doctor na haikiba matung ina lin adu sikrabani adu phawba makoina lin adu laothokpa matamda singnakibana lin adu karigumba sidana pangthaduna leiba oiramlagadi khudong thiningai oi haiduna singnakibane
Dagestan gi Health Department of Hospital aduda thokiba angakpa thaudo adugi video amasu share tawkibane video aduna mayek sengna uba phangliba nupi adugi makhanau manungdagi doctor na fit mari sangba lin adu singthorapagi mami adu takhi thaudo adu thokhrabagi matung Health Department na yumgi mapanda amadi floor da tumbiganu haiduna miyamda advice tawki hairiba nupi adusu mayumgi ground gi makhada tumluba matamda dasa asi takhibine hanusu pausna makhatana fungdorakli atopa lan gi oiba khusu khulai gi maramda mayamda share tawjage yamna fajari picture du ulibasi mayamna su uramlagani masi pinaka rocket launcher launaba defense ministry na lupa core lising ani ga chawga marfu dil sahi tawkhre make in India haiba khongthang aduda achauba inot ama oina army regiment tarukta pinaka missile sing pinaba defense ministry ni Indian company single lupa core lising ani ga chawga marfu gi contract sing sahi tawkhre Ministry of Defense ki acquisition wing na Bharat Art Mobiles Limited BEML Tata Power Company Limited TPCL amasum Larsen and Toubro LNT ga August kuntraga mathuda contract sing tawnakhre Pineka Regiment taru asi TPCL amasum LNT dagi laigadaba automated gun aim sing and processing system AGAPS yauba launcher samaga taramari command post nifuga manga amasum BEML dagi lawgadaba gari sahum ga kuntrana sai makhoi asi awang thangba amasum nongpok thangba ngamkhai sing paringda sizinagani amasum inglising ani ga kungamari phawbagi manungda makhoi thamba loisinanaba thorang tawgani Pineka multiple launch rocket system MLRS asi DRDO na indigenous oina design tawkhibane public private flagship project amada mathakta maming palliba industry aduda puthokpani hainasu pausna makhatana fungdorakle loisilakbada content ang khatang hapsaramge mayam sada maudraga mari masada hanadagi laina laibasingni hairi mayam United States sihiba mioi singsi United States COVID-19 virus infection maram oiduna sikiba patient singi sada maudraga mari di masada hanadagi tungan ba kumlaina sing selakpa singni subnagi sada tarukna laina asin hakthing na nabadagi sikibani haina Center for Disease Control and Prevention CDC na anawba report ama phongdokre CDC na anawba report aduda paliba COVID-19 gi patient singda hanadagi narakpa maru oiba laina sing aduda influenza amasum pneumonia respiratory failure hypertensive disease diabetes cardiac arrest heart failure renal failure na singba yauri Leiba pukpo numit phawbla US the COVID-19 na maram oiduna miyoi lakh amaga lising marfum doiga chawga humdraga manga sikre Leiba asigi laina asigi case masing lakh taruka lising kunga nipanga satruka taraga teret hele teli animak malem gi oina khwaidigi henba singni haina su paus na makatana fongdrodi thank you